BS6 update tabiriba amadi yengbiriba khwai khudingmakpu taramna okchari. Ngasisu BS6 update na miyamgidamak puduna lakchari. India gi tongan ba mafamsingda thokpa crime ga mari lenaba thodok wathoksingi khwaidigi anauba update khara miyamda ngasi puduna lakchari. Yamna tamthiba mihat amada mahakka nungsinajaba nupigi mamanabi amabu makhoi ani loktunaraba matungda mamanabi adugi hakchang kayasing tongan na kaktatlaba matungda mafam amada hundoklamki. Hairiba tamthiba mihat asigi matangda fangba report ki matung inna haukiba jungi tang taraga manga numit asida Rajasthan gi Bikaner gi Jayanagar Bias Colony Police Station gi manung chana lariba thong amagi makhada fatta haudi amot akai mayam paikhattuna lariba aduda nupi amagi mangak amadi makhut yaudraba hakchang ama mafam aduda laiba adu miyamna khangnarakhi. Mafam aduda tilliba miyam aduna thodok adugi matangda police ta paw piki amadi thodok adugi paw hek tabaga mafam adugi SP Tezwa Swani Gautam mafam aduda lakhi amadi siramliba nupi adugi watlhauriba hakchangi saruksing adu mafam aduda leibra haiduna akanba mongda thiba humbagi thabak chathaki. Adum oinamak mafam adudagi nupi adugi hakchangi saruktagi lokthokiba mangak amadi makutna singba nupi adugi hakchangi saruksing fangbangam khide. Maduna maram oiraga nupi asi police singna masak khangdokpa ngamkhide. Yamna tamthiba mihat asigi matungda police na yamna kanna investigation chatharaba matungda thodok asida chenariba miyesing masak maming khangbangamki. Yamna tamthiba mihat asi sathariba nupa asigi mamingna Bikas Man kawi mahak asi lamkoiba amadi arapa mafam singda satok kothokpa tauba miyai singda business tauba miyai amakhakni. Yamna minungsi leitana hatpikraba victim oiribi nupi asigi mamingna muskan kawi mahak asi pali hariba mafam asidagini amadi mihat asida senariba nupi asigi mamingna sangita mahaki laifamna pilibanga hanuman nagar dagini. Yamna tamthiba mihat amada minungsi machet amata yaudana sangita amadi bikasna hakchangi saruk kaya kaktatlaba matungda hatok pikraba muskanna sangita asi mahake hek pukminaba maseni haiduna khanki. Adum oinamak muskana sangita amadi bikas anigi marakta lainariba mari asibuti pamlamde. Masina maram oiraga sangita amadi bikas anigi marakta lainariba marida muskana yamna ayatba ama haibadu oiki. Muskan bu minungsi amata laitana hatok pikiba numit asidasu bikas amadi muskan anigi marakta yamna akanba mari yenaki. Madugi makha tarakpada bikasna mahaki asauba adubu control tauba ngamhodabana maram oiraga muskanbu makhauri metuna hatpiki. Masigi makha tarakpada laikhidraba muskangi hakchang asigi makok amadi makutsing adu kaktatlaba matungda hakchangi saruksing adubuna makoina leriba mafam adudagi kilometer chaniyankhai lapna puraklaba matungda Bikanagar gi Jayanarayan Bias Colony Police Station gi mafam amada nupi asigi hakchang asi langthoklamkhibani. Masigi makha tarakpada nupi asigi lemhoriba hakchangi saruk kok amadi makut aduna makoina leriba Jonpur gi mafam amada makhoi anina hundoklamkhibani. Yamna tamthiriba mihat asigi likhun police singna lirakpa matamda thodok asida chenariba sangita amadi Bikas Man hairiba miyai ani asi police na fakhi. Makhoi anigi matakta akanba wahang pahongi thabak chatharaba matungda mihat asi makhoina chathabani haiba masana yazaki amadi muskangi walhoriba hakchangi saruksing kok amadi khutsing adubuna Jonpurgi mafam amada hundoklamki haiduna fongdorakhi. Thodok asigi matangda Bikaner Police amadi Jodhpur Police ani punna hotna minaduna Bikas mana mihathina hatok pikraba matungda nupi adugi makok amadi makhutsing adu drain amadagi fangbangamki amadi
ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯑꯁꯤ ꯆꯠꯊꯈꯤꯕꯒꯤꯗꯃꯛ ꯁꯪꯒꯤꯇꯥ ꯑꯃꯗꯤ ꯕꯤꯀꯥꯁꯀꯤ ꯃꯐꯝꯗ ꯑꯥꯏꯟꯒꯤ ꯀꯔꯝꯕ ꯆꯩꯔꯥꯛꯁꯤꯡ ꯐꯪꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯤ꯫ BS6 Update channel asidagi miyamna India-gi amadi malingda tongan-tonganba mafamsingda thokpa thodok wathoksingi update kidamak miyamna channel asibu like, comment, subscribe tawbiramu.